Loinol Kuki Village to Kutlai Piper Muscle no make up Nabada Nupi Amayauna, near a home city hiding. Krumjari, Am-Istv Manipuri Pau Mijang Tabri Busingbu Taram Nokchari, Pau Sandung na Pizari. Kangpokpi District ke Manung Chanba New Kaital Manbi Police Station na konba Loinol Kuki Village ta Kutlai Paiba Masal nung may kap na bagi tawdokta nupi amayaw na may ahum siri hairi tawdoga si nga sa yupong mariga minute kontra rom tabada toki bani hairi ato papaw magi matung inadi nung may kap na kiba adu kuki amadi naga Kutlai Paiba singi marakta toki bani hairi official oiba paudi kangalak palaitri tawdoga do dalay kidraba nupi adu Loinol Kuki Village tagi tin minal hawkip kawi hairi sakang daba Kutlai Paiba sing aduna Loinol Kuki Kulgi yum tarit romsu may thaduklam le hairi Loinol Kuki Kulgi kunja sing safagadaba mafam sing da lanje na kre hairi tawdoga do da Kutlai Paiba singi marakta asok apan yawramba yai hairi Bora. Kita sini berpijak no. World Environment Day 2026 ki thauram Uripok United Club Ward number 6 na sinduna ward asina konba Nambol Tural Torbanda rally ama chatuna pangthokre rally si Nambol Tural buk amok hingat hanbada akoibada khundari ba miyam da awareness pinaba sinbani Uripok Koisnam Laikai Nambol Thongdagi hauduna chatkiba khongchat adu ward number 6 ke manung chanba Uripok Koisnam Laikai Huidrom Laikai Kaidem Laikai Ningthau Khongjam Laikai Ahanthem Laikai Polem Laikai Achom Laikai na chungmagi meyoy sing sarukya aduna Nambol Tural Torban da laklaga Naurem Thong da lamthong fam oike tungda ipa thoko ki sanglenda khanani ba mifam amasu pangthoki Nambol Tural mochilakpa returning wall land compensation amasung lambi phunjin bagi matangda su khanaki Tauramasi matangda Uripok United Club ki President Maisnam Raghumani na phongdorakpada Nambol Tural ga koibada laiba miyamna Tural asibu amuk hanna hingat hanna ba amot akai thadadaba mochil handaba aseng ba ising chelhanduna ahing ba Tural ama oihanaba miyamda khanganaba pangthokpani Sep Nambul haiba wakalulda Nambol Tural kanbada ward number 6 United Club na thaudang launaba pandamda rally shi chatpani haiki na khoi Nambol Tural mosalaiba sigi matangda Nambol Tural si khitang do su kan bangam ngadra na waram seksi te plan na khitang achoba thodang ama logjage na khanjaraga ngasi gi rally se sinjari khoi gi rally ma khoi waram seksi area da salaga waram seksi aroi ba naram thong da khoi gi panthong moini aduga environment gi mari leina ba Nambol Tural mosalaiba ate adigi returning wall gi matangda land compensation gi matangda lami phunjan gi biksi gi matangda khana nainani Nambol Tural amona asiba Tural namagumna leiba Nambol Tural ji akhoi ngasi rally asi da mayam bi awareness bija do ji Nambol Tural amona motion bidaba Nambol Tural khoban da tariba singna amoda kai lingsan bidaba Nambol Tural luna nana thamaga ahing ba Tural amagum hanagi aseng ba ising selamba Nambol Tural ama ga oirakna bagi pandam duni Haukiba June Anitagi Sanjan Thongdalaiba Forest Head Office Tagi Principal Chief Conservator of Forest L. Joy Kumar Nalam Thaduna Haudokiba ABC Secretary Chaudhary Mayum Joy Kumar Sarmagi Patiyatra Khongchet Laptuna Miyamda Awareness Peki World Environment Day ga Marilaina na Kiamgai Muslim Arabti Gram Panchayat ke Chairperson Wahengbam Birchandra na luchingduna Arabti awang Laikai Irong Laikonda uwa thabagi thabag thauram pangthokre thauram aduda tungan ba makhalgi ujara sing thaki Kiamgai Muslim Arabti Gram Panchayat ke Chairman Wahengbam Birchandra na malem ge inga sagi khal kairakliba si phanbada kharada oirabasu fanaba pandamda ujara sing asi thabani phongdoki
Mako ta dai mako ti. Ai mo pala. Yai. Ai wai mo Birchandra kyangwi musila api gram panchayat ki chairperson ngasi ki male ba sida yam charaba matam moraba ching mandasu asang mandaram batu kokhraba ato pa laitala bi tanabug dam ta asang mar ka kol pa matu na ngasi male ba sida asabngi sok to weraba adu ngasi ki maitei kangai pa asida furup ani na thoi bi irang sina su saba punungda yamna awaba weraba matam asida ngasi ki arapi yoiba ngasi ai ngasa khenrap ki matungina akoi arapi sida yam ingba tappa woina ba dam male ba sida ingma moina ba ngasi digi hawrduna lekai siki phana ba ingasa woina ba u thaba ngasi di hogjabani matungda su akoi ki kyangwi musil arapi gram panchayat ki saite ki ju ai ki saite ki onebe MLA na koilas thariba lambi iski mataita retning wala ma chalaga mathak sida garden taita mitar amung pangna semjaraga aratapuna sum asangaman na thalaba haikole kon oiba giba mama ai semjage hainasu ai nya da khangjari World Environment Day ga mari lilna langjing da laiba Don Bosco High School gi mahairoi singna school gi campus manung da uchara thabagi thoram ama pangthokre uchara thabagi thoram ase school ase headmaster Reverend Father Joseph Nelil Cyril amasung executive committee gi maru oiba member ama oiriba angom Joy Kumar Singh anina luchingduna pangthokhi thoramase gamari lenina school asigi headmaster Father Joseph Nelly Cyril na school gi campus asigi manung mapal isang sangna uhanba amadi thambada natana malemasi gi oina ising nungsit senganbada kharada oirabasu mateng oina ba ngasigi thoramasi paikhatpani asigumba faba thabagasi ekoi pumbagi tawfadraba ithau amagum khallaga tawrabadi malem gi oina ahongba ama soidana lakani haikhe World Environment Day ga Marilena Department of Forest ki matengalona Sri Govindaji Temple Board na senduna Govindaji Temple ki campus samadi masigi akoibada uchara kaya thakre Govindaji Temple Board ki makada laiba tongan baloishang gi mihut sing yauna uthakibaga Marilena Sri Govindaji Brahmasava loishang gi secretary Khongban Tabam Joy Chandra Sharmana Hauzik Lamdam Asida Nongmagi Aying Asagi Khal Kaitarakpa Masida Natana Laigi Mafam Ama Oiriba Jagasi Inging Launa Lainaba Forest Department agi Ujara Sing Lauraga Thabani Aikhoina ngasi thariba uasi thabadi araibani hingan baduni yamna maru oiriba si maramaduna tongan baloishang singna magi jagada thariba u singasi senaduna hinghanaba honamina si haike Mandira Shri Mayam Puna Makilagwa can Ingham Nina, Masita Katang Ing Naba, Mayam Potabo Moina Baina, Govini Temple Board, and Lady Volo Shanching, Puna Makalwena, Achi Utabagi, Tabakito Jabani, and Apena, Hoji Uji Tagraga, Hindraga di Canada, and then I quit Mayam Hida, Loshanching, Hida Mai Jagasi, Titoga, Sibokino Quena Cheno, Sibokino Quena Cheno, and my member from the Pidana, Asimbo Utabagi, Chededa, Palalo Shang, Bramasovalo Shang, and they Tongam Loshang and Lady Miamsi. Koi pandit loisang mai mai leje bosu dum pore alo koi ngarang se forest taki kari mari lena basing dei upujar sing lawraga ngasi se tha dana koi daga sing tang lakpada inging lawba sorgi mandi lakpada mayam pothaba moina baina u thabai thabak se pangthok jabani paugi marthana ten break amtang lomina se tada ibe mati gano adu betambo Siri say next time di nak section na laksil ka kamlo bani ne dadarang se juhar habaga amta kitarbo asumna mayam na machal bo ngap shan dugum masigi yung masibu aso yan an ko kada batagi next DMT na ngap sendi next DMT juhar habadi war ko na basem bani zaman technology si na bana concrete ka tok na tinaba matamda kapam mo lamuk ka na angle adli next DMT strength is in the nongsu nungsa Tabak Jilakpa Amadi, Miro Lazadabana Imungi Port Labor Tokpa, Farak Tabaki, Awaba Koknaba, Lazare, Miamgi Damakta, Potlam Kuting Fanglaba app, Yumthong Mart. Delivery service so Pizari, download now. Honglagli Punsigi Lambisida, Araiba Chaba Yaba Makai Sashinari. Adon Hidak Langta Kayama Sada Bayarakte, Sashili Singduna Adongi Liberda, Kayam Sokali Kangbibra.
liver nabu soklaba chaning thakning ba phaudaba puk nungai taba khong hamba nungai raktaba amadi kuchu kumen senghal lakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Slopeland College, Manipur. Admissions open for session 2026-27. Join our Bachelor of Education program or Diploma in Elementary Education. Limited seats, enroll now. Your future starts here. Matamgi nungsit nungsa amadi aying asana maram moiraga lok tungba amadi khubana singba tatana thohalli pumna maksibu kudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup. Break itung da taram nuk chori makata pa pau pisari malem pombana u thaduna World Environment Day pangthok labasu kuki narco terrorist singna ching kokthok tuna popi tha ba thingrabadi wan thok lerui haina wakalol manaba apun buluf wa magi president moirangthem naukhomba michaina phongdokre wa pharmacy Central Forest Division ki beteng makada wa ma kanglei Indigenous Martial Arts and Cultural Society kimax Irawot Memorial Trust kaibi amadi umanglai kanba apun buluf ukalna senduna kaibi Manaching da Laiba Lamyan Bahizam Irabot ki Kuvamda Pangtokiba World Environment Day gi Thauram Mari Lainana Phongdorakibani Thauram adu da saru kya ki basingna Irabot ki Kuvam gi akoibada uhai panba u makhal kaya thake Koi upambi thaba khakta natana Outside, I vision Haganabay the Makta, Nana Tamid the Makta, Hiram Kudimakta, pollution token the Makta, okay, Marilina, Manipulingaki, Pollution Control Board, Adugarana, Environment and Climate Science, Aduga, Marilina, Forest Department, Singmusina, Matam Givang, Hang Hakeva, Thoram Pangtokim Hota, Lisang Sina, plastic, single use plastic Sina, but Tingbagi, Amadun, plastic Basan, Aquanum Fam Sana, Tamnabagi, Masi Thorange, Pakipiba, Lisang Sina, Masia, they have seen the Kanabula, awareness Pangtok Golena. Plastic button, Hojosi, Naga Turianda, Ladiba, Nabun Turianda, Manipuri, Kumbalpanda, Ladiba, plastic keep protection. Masisi later, never the Makamasi Honabam tree, Aduga Lingana, Haka, Chinkim Huta, Pakitung Goiba, being Santa Toka Tonjani. World Environment Day ga Marilena environmental activist Manikanta Mutumna su solo cycle rally gi campaign amagaloina na uthakre kongsada du kangla get mamang dagi MLA Jingona lamthaduna jingkhai jingge koibada uchara thake upal tha se upal hingan si haiba thimda chathariba campaign asigi matangda MLA Jingona hai ainga sa amadi malem ge koibagi khal kairak pagi chaithing asi malem gi khwaidagi sathina mayok nariba lan amane meibana hingba yaba amatangai planet asi kansi hairabadi mausagi akoibagi fibam amok hingar hanaba aikoi puna hotna minaba mathautai haina phongdokhi Hogi mutum manikantana maru eba numida sereda praja miyam da adi Manipur khaki praja miyam natana prithvi da leriba praja miyam da awareness program ama khoi malem se kandaba yade adi upal thasi aduga upal hingansi habagi thim sereda chathaba adugumba program ama khakne aduna ngasi ma kangla gi gate sedagi cycle rally se chatlakanda environment se kandaba yade haidana chathaba adugumba message ama khakne haidana sumaina hamda thamjaninge ai ngasa gi khal karakpa adi ecological imbalance horakpa adi khangogdana nung churakpa ising sau tholokpa sigumba mayam khoi mayok nari ana sigumba mayam si khoina kanse hai targadi khoi ecological imbalance yamna balance hoina thamba mathau tai natural calamity se khoi masi thingi hai targadi khoina khoi gi leriba environment se bunung siba changi khoi prithvi se bunung siba changi adu loina na ecological se balance hoina thamba khoi tangai phadna dakar oi haidna ismana ai motus loislak pada maro ba pamu khana pizari Loinol Kuki Village ta khulai pai ba masal nong mai kap na bada nupi ama yauna mi ahum siri hairi Hauzik faugi ona dai sibina sandok ta Manipuri pau matang asidalo sinjare